Manipur hꯧzik paliba lengak ase micham miyam ki punsik ngakpa ngamdaba dami government amaga pangkhak puri kuki MLA tara thadana lemhoriba MLA yankhaina athubada Manipur kannaba akanba firem ama lobiyu haina Kawjing District Bar Association KDBA na phongrakli houzik lamdam asida oirakliba phibam asiga mari leinana Library and Information Center Kawjing building da leiba Legal Aid Clinic office ta pangthokpa pawgi mifam amada Kawjing District Bar Association ki secretary Prem Sharma na wafam asi phongrakladuna hai tha asigi amadagi kuki terrorist sina makhal kaya ki khulai sizinaduna maichai michom miyam da chatharakliba attack asida paliba lengak asina miyam ki punsi ngakpa ngamdaba amadi tangdu leitaba hanjin halba ngamdaba ase taibak thibani Manipur lengak ase mamingtagi oiba lengak ama oide power yautaba dummy government ama oide kuki MLA tara khaidukhaga lemhoriba ruling amade opposition ki MLA kyangkhai ase dummy minister amade MLA singakta oina leide makoida constitution na piba power forward siznaba kamdre security advisor amade Unified Command ki Chairman Kuldip Singh DGP amadi Chief Secretary mathau ningthina tawdra haina su mahakna mara sekhe mahakna makhata na hai kuki terrorist singna afaba makhagi khulai high tech drone amadi ballistic missile forward sizinaduna leibak asigi ngamkhai manungta landarakpa ase Kawjing District Bar Association na taraina lote thawong asi tasengna India da landarakpani kuki MLA tara thadana lemhoriba MLA yankhaina sabjaba Manipur kannaba firem ama athuba matamda lobiyo lahongdaba tarabade handak Bangladesh da thokhiba ihau athugumna Manipur da so yamna tamthiba ihau ama thorokloi haidingai leke haina mahakna makha take tasengna paliba Manipur government asina Manipur ki micham praja sing asigi hojik tasengna punsi sing jingakwa ambagi pimam letre hauki Manipur government asi dami government oina laiba pimam oi barjita laiba security advisor DGP aduga laiba chief secretary sing se mathau amata tawdana lairakpasina tasengna hojik laiba Manipur ki pimam asya sigi pimam sida mak chatharagadi tasengna handak da Bangladesh da thokba awong matong ki Ibam madu oidana Manipur ki laibak se kadai da ibam amada lana chathibu oi hain ngai leitabana tasengna Manipur government na chobok onthang ma athuba matam da lokot haningi madugi pam jil lokot awdragadi Manipur praja singi amadi Manipuri ki marai bak ase yam thingai oi wapon chitam